ST की कैंपेन माई पाकनबा मिसकॉल Pibiyu यूनियन Maitai Tribe Union na November 10 dagi December 10 fauba tha ama chupna Maitai ST list na salhanna bagi khongjang kansinna na bagi damak poster campaign bike rally na chingba campaign kaya sathagadori basida lamdam asigi Mitai phurup gi isilinaw singna telephone number 8732042511 da Misscall Pibiyu na Saugat pa utpiyo haina union asigi maikai dagi phongdokre Wangkai Khunaugi Citizens Club manakta laiba Maitai Tribe Union gi office ta pangthoki ba pawgi mifamda Union asigi Secretary Administration Mutum Suramani na hai Maitai singbu Indian Constitution gi matungin na ST list ta chanba maram sai khanba lamdam asigi miyam na Misscall piduna miyoi lak manga dagi ta daba miyoi singna khongjang asibu saugatli haibado malem gi miyam da khangan sing lamdam si da yumling khulingduna laiminari ba Maitai furupsa sing da natana Malem gi mafam kaya do khunda laita duna laikhraba made sinfam amagi damak mapan lamda leriba miyam gi mafam da Maitai Tribe Union gi khongthang asibu saugat piyo chahi humbudra ga nithoi suraklaba Indian Constitution gi Schedule Tribe ki list Mitai su yahon pham thokbadu yahon bi yo haina ngasi phawba lup kaya na takna duna lakle Mitai aikhoi gi nat chanabi lining laisol laifam lel amade aikhoi gi saktam ngaksa nabada natana Pikraba iramdam asida athing balaitana sangsilagliba mitop sing asidagi aikhoi gi laifam kanjanaba Indian Constitution gi phangpham thokpa mitaibu Schedule Tribe list salhan bi UI base maram saba aikhoi gi right ne laingang na thuba matamda mijeng sangbi yu haibage support campaign sathagadori baduda mipum khuding magta sandokduna Maitai Tribe Union gi telephone number 8732042511 da Misscall Pibiyu Hai riba campaign asi November gi kundagi December 10 2023 phauba tha ama chupna sathagani hai re Minister MLA bureaucrat government employee media house educational institute social media house NGO business group student bodies women's bodies maira paibe art and culture groups film and music fraternity games and sports masing yam laba laibak asigi ngamkhai kaidana ba Furup asibu kanana bohona bada thawai phawba thadoki haina songthok pirakliba thauna faraba ichilinaw sing nisagi khayatagi mamaliyam laban ha kayabu kanana bohona bada chawba thaudang lawriba loop sing Mitai inat lining mangba yaroi haina leptana chenbi chongbiriba loop sing sothara bairamdam asigi economy phagana bohona biriba entrepreneur sing inat saktam kanjabada natana imung manung isa isu kayabu tekta kaidana ba nakon biriba laibaki lura ba tanfam kayada Miyam gi mang thaduna chongthoktuna mayong yabiri be khwairambal kaithel gi ima sing pumna maki maphamda Maitai Tribe Union na amuka suhanna sungsoi soidana pau pibira uhaina su makha tare